Delhi Dose Manipur na mayam butaram na okchiri. Ngasgi video asida MMA gi taibang de quite iconic figure ama oiriba Khabib Nurmagomedov na matau kram na MMA gi taibang de lakiba maki angang oiringi gi wari. Matau kram na lightweight champion oikiba amadi MMA gi legend ni hainariba McGregor bo matau kram na maithiba pikiba asna chingba Khabib ki punsi tangka kya de yumpam oiba video ama puduna lakchiri. Ngalingai matamdagi mahaki wrestling de haisingba sawamga phawba wrestling tawkhiba Dagestan mountain dagi matau kramna amukta su maithiba piba Khangkhidraba UFC lightweight champion oirakhiba wari mayam sing asina Khabib asi miyamna sakangnaraba atugumlaba legend amani haibada haiman bathok Khabib Abdulmanapovic Nurmagomedov September gi tang 1988 Russia gi Dagestan haiba mapam adugi district ama oiriba Sumadaniski gi Sildi haiba yamna remote oiba khungang amada pokki. Sigumlaba fibam yamna fatraba chingung manungda chawrakiba Khabib ki punsida awaba kya thengaraki. Adubu masigi punsi mahing asina mahakna warrior ama oirakpada achoba thodang malawki. Hek peklingai dagi Khabib ki mapa Abdulmanap Nurmagomedov na Khabib ta wrestling tambiraki. Khabib ki mapa Abdulmanap miyamna sakhangnaraba coach amadi hanagi athlete amasui mahakna khanki discipline amadi wrestling gi training kaktana Khabib po asigumlaba natei chadraba environment amadi masigi khudong thiba kyadagi kangani haina khanki Khabib na chahi nipan surpa matam adu waitadi wrestling da thawai yauna yamna kanna training tawba matamni mapa gi mijeng makata Khabib na yamna kanna ayuk nungthil khaidena training tawba hore mahakna anganba ayukta chingda lamjen chengani pungkya wrestling training su tawgani masida nate sawong power wrestling tawbu yawki wapa masi achum mamani masigi proof oina naha oiriba Khabib na sawom amaga wrestling tawbugi video ama soidana internet ta uramgani somna masina takle Khabib na hekpik lingai degi hongna masada discipline amadi aki akhang ler khide haiba ase matamgi matung ina Khabib na mahaki training adusu wrestling khak natana atopa games ki training kya amasu lawba hore mahakna judo amadi sambo haiba masana ani asibu ningtizana training tawduna maki skill aduda henadung pangal hapsilani judo amadi sambo hariba martial arts ki masana ani asi Russian combat sports ki maruoiba masana singni maruoina sambo hariba masana asina Khabib ki maruoiba masana ama oiraktuna wrestling ki skill da kanaba kyamurum pirakke matau asumna Khabib judo amadi sambo dagi anoba makhalgi wrestling sanamigi technique adu phangki masidagi matung tarakpada Khabib na local tournament kya ta matang mai paktuna maki career da achoba hongba ma purakpa ngamki 2008 ta ihan boina Khabib na professional MMA da debut tawduna maki MMA gi extraordinary journey adu horki ngalingi matamda makna maruina Russia amadi Ukraine da MMA si sanaba horki matam ikui kuidana maki fazaraba skill amadi maki opponent kyabu line mighty piba ngamba tactics kya aduna maki reputation asi nongmugi asum hengalaki amadi lamba litraba MMA gi sanaroi ama haibdu oirakpa ngamki mixed martial arts ki premier organization ama oiriba ultimate fighting championship aikoina UFC haina khangnariba asida 2012 ta Khabib na sign tawki UFC gi ahanba fight asi Kamal Salaros ka tawki fight asimaktadani Khabib na masagi leizaba skill pangal amadi tactics kya aduna yama laina ahum suba round mighty biki masigi victory asti ahubagi casting adu khaktani haibia masigi mathangda amuktasu mighty ba haiba wahi adu yaudana fight matang maki technique amadi chahi kya gi training sing aduna mai pakwa hore mahakna maming chatba fighter Rafael dos Anjos Michael Johnson amadi Itsan Barbozabu mighty bipidna lightweight division da top contender amagi status adu pangbangamki Khabib ki yamna maruoiba victory asi April 2018 da Aquinta ga tawnakiba UFC lightweight championship ki fight atun oiki bout aduda Khabib amadi Aquinta anina round manga pawa sanaki round manga maktada Khabib na maki haisingba skill sing aduna yama lakjana sanaki asigumlaba maki superior grappling amadi tactics kya aduna
decision victory su phangba ngamki asumna Khabib na ihana noina UFC lightweight champion oidina anoba panthung adu lamba hore Khabib ki career ki matang lakda ma ke Conor McGregor ga tawkiba fight adu gi wari yaudena mapung sungpa phate asigum laba miyamna matam sangnadagi khawrang na ngairakhiba fight asi October 2018 da pangthokki matam sangnadagi MMA champion ani asina tanja asi ngairakhiba numit asi yongna ba yama dramatic oiba press conference kya amasu tawki miyamna kanaki UFC gi champion di Conor McGregor na soidina oigani haina atubu numit adugi fight aduna babuk tangkhai amagi marol thoktabugum chap manaki fight night adugi numita ukhiba Khabib ki performance adudi pura berane fight asina hek haubuga Khabib na McGregor gi matakta angakpa phangna pressure pibawki maki haisinglaba grappling aduna fight adu control dauduna tamki adubu fight adugi mari suba round da Khabib na neck crank technique siznat McGregor gi ngaksam chap khaiduna tamki amadi Conor na floor da makut thinduna surrender tawbutaki Khabib na play adu mai paktuna octagon na pungni nilanki masimadi miyamna khangle asengba MMA gi champion asi kanano haiba match asi hek loibaga babok singi markta irang thoktuna khatna saina pawa yauki adubu level ikite Khabib ki winning streak adugi Khabib na maki UFC lightweight champion adubu defend tawduna Dustin Poirier bu 2019 amadi Justin Gaethje 2020 da Maithibagi sumna MMA gi history da legend ama oiduna nungda maming haktuna thambangam October 2020 da Justin Gaethje bu Maithibagi rebagi matungda Khabib na MMA dagi retirement tawri haiduna lauthoki haiba match asina sanagadaba tha omram walingai da Khabib bu hek piklingai dagi trainer coach amadi role model oirakiba maki mapa Abdul Mana COVID-19 maram oiduna leikite Abdul Mana mapa amaki role adu nate mangna lawrkiba ase lifelong coach mentor amadi eagle team gi marup amasu oiduna lakki hek piklingai dagi Khabib wrestling gi training piduna lakki amadi masigi mahina ngasi Khabib na oiriba status asida lakpu ngamkibani haibada haimin muthok Khabib na retirement lawkibagi maram ase mahakna mamada thamkiba maki mapa Abdul Manam na laikhitrabagi matungda wasak adu ngaknabani haibusu matau asomna Khabib na maki MMA career da amukta su Maithibagi Mahao adu tangdavida 29-0 gi career record thamduna MMA dagi pothaki amadi asigumlaba pak ubu phangnaroidaba record asi thamnamki Khabib na hek MMA dagi retirement laurabagi matungda maki focus asi atopa mission sinda nakki haujikti mahakna MMA promoter ama oire masana puthokchaba Eagle Fighting Championship EFC bu yama toini su promote tawi mahakna anowa MMA player kya amasu puthokre amadi horakliba kaya gina role model amasu oinare masig su matakta Khabib na atopa business kya da invest tawi madwini sports nutrition amadi fitness centers da investment kya amasu tawi ngasi Khabib na fana mai pakpa amadi achoba athlete ama oiba ngamlaba su mahakna kaidongda maki horpambudi kawba lekide makna toina maki khungang Dagestan da chattuna mafam adugi naha oiriba athlete kya gi inspiration amasu oinari makna maki community gi naha oiriba kya da MMA gi training su lepalatina pini asigumnaba maki pukchel chawba family da dedication amadi haiba inba asina amkasu malem gi miyamangda maming chatpa hengadale ngasi Khabib ki journey asina aikoida life lesson kya amadi soidna tambir ahanba asidi discipline amadi hard Khabib ki success asidi maki power of discipline amadi honaba kanba aduna ni habi maki choktaba naidraba training amadi commitment aduna ngasi MMA gi top player ama oiba ngamkibani maram aduna somna sports ta oiro academics natraga panthung ama hekte da oibe consistent effort amadi dedication asi yamna maru oiri ani suba asidi aikoina isagi horphum kautaba Khabib na masagi global gi oiba mingsat asigi mathakta mahakna kaidonungda mahaki horpham kaukite matau asina maki top pangal amadi identity adu utni ahum subuda overcome adversity Khabib na maki career manungda masing thingumdana injuries kya thingnaki amadi personal loss su thingnaki atubu mahakna mayam sing asina maki career da apanba pihankite henadum pangal oinaduna miyamdagi makok thongmo oiraki awana asidi aikoigi punsida soidna nongmu natraga nongmodi thengnakani
masida aikoina kamdona mayokni haiba wafam asi khenani. Number mari suba lesson asti respect and humility. Khabib na maki MMA career manungda maki opponent singda respect utpa nongda kautide. Kalak mihobuna thalaba ngasigi matam asida Khabib na utli madudi mai pakpa ma purakpada miyambu respect thamba mathau yamna tai haiba asi.